ngasi ayu phone hi tuan tuan ba manipuri si phone sing digi maroi bi ipau sing khongga charaga manipur top channel gi mekedi gi ma'am da thamjagi ahan ba yamna mak nuai ta ba musum lebok thiba pau hai ba du oi ma'am covid 19 na lai khidrabi amagi haksang layeng mal pi di haiduna lawgi yadre covid 19 positive oi bi gi hospital admit tawduna thawai gi damak lanthengnar khibi masagi sei humdraga mangarum surabi nupi amangasi kanwangam dana lai khidrabi su layeng mal aduna mahakpu layeng birakpagi bifam tokpa senpham singdokte haiduna maki asibak chang lawge haiba yaraktre hairi laibak thiraba thawdo asida laikhidrabi nupi adugi maming khangembam pisakawi amasum hairangoi thongdagi ni so hairi ma hospital aduda thasigi kunga mangagi nungthilpung mangaga minute kunga mapan lom tarakpada admit tawbadigi layeng sang adugi covid 19 ICU gi room number 1 da bed number 13 da thamduna layeng lakhibani so hairi adumena laina asina positive ohen khrabi ma kanbang amhoduna ngasi ayu angan ba pung taruka minute taraga mangarom tarakpada mahakpur layeng lakhiba ICU gi phamung aduda laikhidabani so hari ma laikhidabagi ma ki imungi maikedi ma ki haksang gi aroiba mathau mangam pangthokna bagi damak launa ba hotna rubada hospital adugi maikedi gi pitok pham thokpa lupa lakh aniga lising humdraga ni thoiga supnu gi songa tare hairi be senpham asi pithok trabadi laikhidrabi gi haksang lawpa yaroi haiduna athingba thamlakhibani so hari thawdo asi ras ministry de thokibani hanasu pawsin mexing phungdorakli atopa maroi ba pawkhra truck singdagi sel lawbasing phana ba hotnabada commando na blank fire tokre amasum loop sing yening da phungdorakli ngasi numit yung matung pung baroga minute ni phurom tabana manipur police commando gi kangbu amana nungba headquarter da gari dagi sel lawbani haiba innocent IM gi kadar phana ba hotnabada blank fire tokre amasum commando gi thawong adu nungba area gi loop kayanadi yaning da phungdorakli None District Police tagi phang paun hai National Highway kuntra gatare Imphal Jiribam gi nungba area da larholup innocent IM na lambi asida satliba truck amasum atai gari singdagi ain kaina sel khairi haiba akaknaba pawam phangbodagi mapham asida posting lediba commando gi team amana operation adu sathakibani operation adu gi manungsana IM gi kadar singna truck driver amasum gari driver singda sel khaiba gi thabak थेंगनबदगी ललहौबसिंग अदुबु फानबा कमांडो ना नोंथक्ता नुमै राउंड खरा कापथोखिबनि अमसुम ऑपरेशन अदुदा थोइदोकपा मिफा मिपुंदी यावकिदे नकाल अमरमदा नुंगबा एरिया विलेज अथॉरिटी एसोसिएशन रोंगमै नागा काउंसिल मणिपुर लुवांग ग्रियंस रोंगमै नागा लुवा फावम नुंगबा लुवांग ग्रियन रोंगमै नागा यूथ ऑर्गेनाइजेशन मणिपुर लुवांगबा लुवांग ग्रियन अमसुम नुंगबा एरिया जॉइंट एक्शन कमिटी की ऑफिस बेयरर सिंगना साइन तौदुना थादोरकपा सेरोल अमना हाई ngasi nungthil हैंडमैन की फिजोल सेटप मणिपुर पुलिस कमांडो की पर्सनल सिंगना शांति ओइना लैरिबा नुंगबा ताउंदा इनेसेंट आईएम की मथक्ता नुंगमै राउंड क्या अमा कापथोक्तुना मियामदा अकी तुजुंग पौनखि नुंगबा कमांडो पोस्ट लैदिबा कमांडो पर्सनल सिंगना मियाम की पुंची अमसुम कोविड 19 गाथोननाबा तौगनी हाइबा वाफम अदुगी तायोनाबदा सथरलिबा थावोंग असि पेंदे मरमदुना असिगुम्बा थावोंगना सिनरिबा कमांडो पर्सनल सिंगी मथक्ता खुदक्ता एक्शन लौगदबनि हाइन सुपाली अतोप पाव मनमु कोविड पॉजिटिव ओइदुना हॉस्पिटल लाइकनरिबिसिंग अवाबगी मथक्ता अवाब ओइरे कोविड 19 पॉजिटिव ओइबदगी हक्सांगी फिबम सोक्सिलक्तुना तोवान तोवान कोविड सिंग पुखतुना लाइकनरिबिसिंग असिगी मनुंगदा लाइरबसिंगदी लायेंगमल पुथोना बहोनाबदा अवाबगी मथक्ता हेना अवाब मयोनरे कोविड 19 पॉजिटिव ओइबदगी हक्सांगी फिबम सोक्सिलक्तुना गवर्नमेंट हॉस्पिटल लाइकननबा होनारबदा खुदोंग चादब क्या मायोनदब नथि अदुबो अनाबसी लायेंगदबदी यादी हाइदुना प्राइवेट हॉस्पिटल सिंग पुखतुना लायेंगब सथनब क्या यावरि प्राइवेट हॉस्पिटल लायेंग सथब मतमदा लाइरब इमुंगददी लायेंगमल पिनब होनबदा अवाब क्या मायोनरि कोविड 19 की अवाबबु थेंगनब होनबदा नतना लायेंग मनसु पुथोकनब होनबदा अवाबगी मथक्ता हेना वाब मायोनरि नोमगी सुरग साब इमुंगददी लायेंगनब होनबदा असुक्की मति अवाब ओइरि State Minister N. Biren Singana की Facebook post था सकी कुनगुम दोइदा कोविड पेशेंट सिंगी हॉस्पिटलाइजेशन असि इम्पेनल हॉस्पिटल सिंग CM हाइस्टी अमदी PMJAY न कोनसिलगनी हाइना थागलखिबा लैख्रे अमसुम इम्पेनल हॉस्पिटल सिंग खक्तनतना तोवान तोवान हॉस्पिटल सिंग कोविड 19 पॉजिटिव ओइदुना अना लायेंग चथरिबिसिंग असि CM हाइस्टी अमदी PMJAY न कोनसिनबिरगदि अवाब सि खरदा ओइरबसु कोखनबदा मतेंग ओइगनी नत्रगना कोविड 19 पॉजिटिव ओइदुना अना लायेंग चथरिबिसिंग असिगी
layengmalda changkiba senphamsing asi government na kharada oirabasu refund tawbinaba hotnarabadi awabasi kokhanbada mating oigani haina sufungdorakli yamna nungaiba pawmana yumda satuna angang layengani haiba doctor songthorakli state asida so angang singda covid positive oibagi sang wangkhalakpaga mari lainana yumdagi mapan puthokhtuna layengba khudongchadaba singsu yaromgani khanduna pediatricians doctor yaikhomba tauremna voluntary oina yumda sangduna angang sing layingnabagi khong thangjinba hokre tongi mirol kananaba kathokhtuna thabak tawdaba yadabagi matamdu lakle habigi wakhalonda doctor yaikhomana positive oiraba angang singbu yumda sangduna hayeng tang kunthra dagi maka wakhal manaba voluntary oina thabak tawningba nursing galonena lemna layengnaba sem saba hokre covid asi sandokanba lainani haiduna anaye yaunnarakpada yumda sangba hangoinaba madi angang positive oibasing mapana puthoktuna layengbada khudongchadaba leiramgani haibigi wakhalonda voluntary oina thabak asi paikhatnaba phirep lobuni haina sija hospital gi specialist pediatricians doctor yaikhomba taurena pokna famga unaba amada phongdorakhi maangna hai hayengdigi hauna mahakna lairiba konthaujam kendragi manungda leiba khumbong ngairangbam moidang pokna singba laikai sing yauna kendra sigi laikai sing yumda sangduna lemna layengani masida mahakhalonena voluntary oina thabak tawningba nursing su yaugani lonena mathau taba hidak langthak sing hand sanitizer mask na singmusu lemna pigani amasung containment zone singda leiba amadi home isolation na leiba positive oiba natragana negative oiba angang singsu pifam thokpa layeng sing pigani kariguma positive oiba hospital gi mathau tarakpa yaramlagadi sija hospital da admission tawdun layeng hanbagi mateng pigani hairiba service asi laikai gi club singi khuthangna paikhat kadabane haujuk positive oiba angang masing yam khalakpa laikhidabasu yaw khalakpa amadi third wave asina amuk angang singda sokani haina akhang ai singna hainariba sida mama mapa oibasingna su pakhatnari haujuk phawbi oina mahakna phangba report ki matungina angang sei 19 phawbada positive oiba asi haujuk phawbada punna lising taruka satruka maudraga humdoini masigi manungda angang nupa masana lising ahumga samriga humfuga mari amade angang nupi masana lising ahumga saniga kunga mapani positive oiba yorakpa matamda isolation tawba matamda stigma oibasu thengnai punama asi yauna hauzik hospital pubada khudongchadaba kya ama suleramgani service asi hayengdigi haunaba semsari maki hospital gi routine satluraba matungda nungthil pung anirom tabadigi miyamgi service asi haugani hauzik ki oina angang singna leiriba si symptom utaba madi male symptom ni haibigi wakhalonda phirep asi lobani masigidamak maki timna PPE amadi mathau tabasing sijinagani su hairi maakna makhatana haiki covid na soonba si sahi khairaktabigi mawongda lakpa ure ahanba web ta ahal oirabasing amadi masada anaba laibising da oina sokhi amasum second web asidana aggressive oiba mawongda laina laitabadasu solakli amasum angang singdasu symptomatic ki sang wanglakpasu thengnari angang singda positive oibasi maru oina mama mapa positive oiba madi imungda leiba mi singdagi launa boigani hauski phibam masida yumdagi mapan thoktaba tangai fadana mapana satlurabasu tawpham thokpa khut chamthokpa amadi masadu sanitize takthokpa kawbigano mi yamna tinba mafam mi tin khidraba matungda mi leitre haiduna mask ti thadokpigano haina spouse na make na pali makhasa tharakpoina tentak na marueba pawkhara myamna thamjagi karam thoklagadaba positive na lising amaga tare sikhibana taraga manga miyoi lising mariga supnagi samapan khak test tawbada myam ngarang miyoi lising amaga tare ni covid-19 na positive oikribasi masi aphaba mayol nate Manipur COVID-19 gi laisat lakhibadagi ngasi phawbada pungkun mari ki manungda COVID-19 positive oibigi masing khwaidagi yamba numit asi ngasi oire haukiba pungkun ngamari asida state asida miyoi lising ama supnagi tare positive oikhi aduga miyoi taraga mangana sikhre COVID-19 sandokpagi sang wang khalakpagi matangda kupna nainariba miyoi amana pausi asida hai nomada miyoi lising mariga samapan test tawbada miyoi lising amaga supnagi tare positive oi khalakpa haibasi Manipur karam Chatlaga ba haiba thak adu yorabani haina spali amaromdana mo Jenims ta leiriba anaba chaniga amagi manungda anikhak natana ataidi oxygen sizinai COVID-19 laisat ke nisibo web ta hospital leiriba anaba singi sada maudradi oxygen gi tangai fadaba leiri
Jenims Hospital Kaktada Puna Anaba Saniga Ama Labida, Samaga Maudraga Mapano oxygen Chizinari, Subnagi Anaba Ani Kaktama oxygen Chizinadana, Layengli. Pauxation Pangba report Kimatung in Angarang Midang Power Jenims Hospital COVID Ki Apunba Pamu, Samaga Yang Hegataru, Labiki Manunda, Hospital Sida Puna, COVID positive, Oiba Anaba Saniga Ama Lady, Aduga, ICU Pamunda Taraga Nipani. Hospital asida laiba miyoi saniga ama asigi manungda miyoi samaga maudraga mapandi oxygen gi matingna ningsha holi amasum Regional Institute of Medical Science RIMS the COVID ki oina thamliba apunba masing asi samaga nifuga humdoni hospital asida laiba COVID positive oiba migi masingna samaga marfuga mangani loinana hospital asigi ICU da puna miyoi taraga mathoi laidi Hospital asida laiba miyoi samaga marfuga manga asigi manungda miyoi samaga yankhaiga nipan oxygen pidi ICU da laiba miyoi taraga mathoi magna ventilator da laidi siza hospital COVID ki phamung punna samaga kunthraga manga laibigi manungda anaba samaga kunthraga mapalai ICU da punna miyoi nifuga mari laidi aduga apunma miyoi samaga kunthraga mapana sigi manungda miyoi maudraga taru oxygen sizinaraga ningsa holhalli amadi Anaba Taraga Humdoina ventilator the lady, Rasmidi Sti the Pamung Sam Lave the house Anaba Marfugonipa lady, Masigi Manunda, Humpuga Maridi, oxygen Palaga, Ningsha Hon Mating Pangli, Amadi, Anaba Marina ventilator pali, AOI Babina Speciality Hospital da Puna Pamung Kuntra Lave the Anaba Kunganipan lady, Masida Miyai Nipana, oxygen Sizinaraga, Ningsha Hon Mating Pangli, Amadi, Miyai Taruna ventilator the lady. Susampur District Hospital Pamu Yankhaiga Manga Lairaba COVID positive Oiba Anaba Kunganipa lady, Masigi Manunda, Miyoi Kungatareti, oxygen Sizinaraga Ningsha Hon Mating Pangli, COVID Pamung Tara Leva More Sub District Hospital Ngarang Power Anaba Taraga Mathi lady, Lunena, Miyoi Marina, oxygen Sizinari, COVID Pamung Kungamadi Leba, CIC Kaxing the Miyoi Kunganipa, Labig Manunda Miyoi Taraga Nitoina, oxygen Sizinari. Pamung Satruk Labor COVID Care Center, Lamoy Kunang Kona Pamung Satruk Labigi Manung the Anaba, Samriga Taraga Mari Lady, Masiga Manung the Mioy, Marfuganipan, oxygen seasonary, hospitals in the oxygen season of Anaba Masingam, Basigi Matana Poxyasina, RIMS Hospital Authority Makedi Pamba Pound High, Hospital Lady Anabasing oxygen season of Sang Yamna Wang Libasi Mapung or in a Tang hospital admit Tabuna Asobo Madam Ama Oiri Hedi. Kanagumana, Matam Queen Home Solution Tauduna Laiduraba Matunda Natragana, Yumda Laiho Tauduna, Matam Queen Lochilaga, Laiduraba Matunda Hospital, Pukalakpada, taste of the COVID-19 positive Oirabaka Yoromki, Hospital Yoroliba Anabaya Mamako oxygen, saturation Sada Maudragi Makada Liba, Ningsa Honba Wabana Ayamboy, Makoi Singasi Masada oxygen, Loina Duna Lakpa Amadi oxygen, Yaudana Lakpa Kayawi. Miyam the oxygen saturation name of Wapamasi, Hana Kangdavana, Kanagumba, Anaba Karadi, oxygen, a Sisada Humpu Power, Yaudana Lakpa Yauri, Hennis Pundoraki, Atopa Power Manamo, Vaccine Captabas Haduna Facebook, the Tagaluba Mui Fare, COVID-19 elected Lakshinana, but Manipur Langana, Seal Mayam Ama, Sading Tauraga Masagi, say Tarakanipan, Matata Labor Mipung Kudima, Vaccine Kapanana, Akan Matarong, Sataringi Selecta, Vaccine Kapna, Captabas Haduna, social media, Facebook, clipping Tagalaga Miam, the Lana Pau Sandopa Miyama, Impal West District Police Ki, Timamana Fare, District Asigi, ASPK Megasan Rananga Sinumidang, Tadoropa, Siro Lamanahai. Paraba Muedu Maming, Hobop, the Kendras Allies, Ibomsa, Saini Fukawi, Ma Usiwa, later Asobudigi, Lake Hidraba, Haisawigi Masano Pani, Ma Mayang Impal Police Station, Timamana Pab, Nemas Mongondigi, MI Note Ike, mobile handset, Amamasum, Zio SIM card, Amagaloniana Fangle, ASP Nat Doropa Siro Sinahai, National Health Mission Gi, State Mission Director Dr. N. Shamzai, Nangasi Impal. Mayang Impal Police Station, Miyambu Vixen, Kapaningdanaba, Atamnana, Tabak Tobugi, social media video clipping, Tagalagiba Miedu, Fabina Wakalakibani, Maki Walker at the police na, Kupna Yang Shilabamatuna, social media, the Lana Paus, Handoliba Miedugi, Likun Matang Matang, Lirakpada, Usi Waller Asobudigi, Hobom, Tiki and Rizikoba Miesi or money. Amasum Paus in a high ribbon, Miesing around Mayang Impal Primary Health Center, the COVID-19 again, Altona. Covisil vaccine kapki adubu nurse aduna mawana vaccine kapli badu hand glove na khajitang khumbadagi magna lawriba video clipping aduda vaccine kaptana yetum damak thillaga thadura haina pau sanduraki
amasum thangai singnamakidi mangona vaccine kapki yamna thuna kapa amasum kaplibadu ningthina uba mafamdagi video clipping laukidabani haiba nursing dagi khangba ngamki asuk luraba tanpham asida mahakna lana pau sandoktuna miyamna vaccine kaptanabagi thawin sin pire masin mipum khudimak vaccine kapkadabada apan mathuwalle haiba maral kaya marum piri thajaba yaba mafamdagi phangba paunai mahakna lana sandokpa haibadi yitum tamak thilaga vaccine kaptabani haibaduna maram oiraga ngasi mayang Imphal Primary Health Center da vaccine kapam miyoi kaya thoknarakhide amasum nahan makhaidi hairiba health center asida vaccine kapnabagidamak miyoi kaya ama pairaga lainabani haina pausna meksingna palli atopa pawamana number 4 lalonbada Manipur gi ASI ama Assam da fari Manipur police ki ikai khumnaba manghanba yaba nungaitaba thawdo oina ngasi nungthil Jiribam police station posting taba Manipur police ki ASI ama atopa miyoi amaga loinana mayai kaba chinjak yolambagi miyam hawraktuna fakhre faraba miyoi dugi maming Krishna kawi maka phaminariba miyeduna maki driver ni mamingna Bablu kawi sohari phabada yauriba Bablu Jiribam district police ki personnel natragana Krishna masagi private driver ra haibaduri sapsana khangmangamdri pausna makhatana hai makhoi aninga sinungthil Assam gi Ziriga lomda heroin powder laiba yonbigi mamal tiknaringaida miyamna hawraklaga phabani pharaba matungna mahak masing yamlaba miyamna mapi furit laktolaga ningthijana phubagi video clipping social media ra thagalakpa ukhi makhoidagi heroin brown sugar mayam amasu fangi hari paw amana hai hairiba ASI number 4 su yamna toina phaba aduga lalonbasu oiba miyoi ni haina paw sina su phungdorakli atopa paw amana mo lab khiba layeng maldagi hena laure MSF Manipur lairiba lanai hospital sina covid layeng bada lawgadaba akhanaba mamal lengana order thoktuna lab khraba tungda Kabo Lekai the Labor Ras Medicity Hospital Asidadi Lenga and Lepkiba Mamaldagi Hengana Lauram Lehana Manipur Student Federation MSF na Maral Shirakli Barsuel Oina Pangtok Papagi Mi Pamamada Wangang Laduna MSF ki General Secretary Hizam Rosen Hai Lamdamasida Salai di Lanai Hospital Suna COVID Lyset Laying with Maram Sadana Shell Yamna Laure have Mikey Kadagi Miamgi complain Lapadigi MSF Nasulangak the Sapsab Mamal Ama laptop number Takshin Kibani Madugi Pakum when a Manipulang Natasigi Kungatur to order Amatokuna Lanai Hospital Singna COVID laying with the low with the Basin Pumpsing laptop to Natamki Langaki Apabokong Asibu Sogat Poina Matung Tarapada Lanai Hospital Singna Ciel Henna Lauram Labadi Miamna MSF the Pau Pibiranaba helpline number Hanguk to Natamki Nasi helpline number Sida Miamna call Toroktuna Ras Medicity Hospital Langaki Odargi Wang with the Ciel Henna Laure Hana Pau Piraki Pau si hek phangbaga MSF ki akhanaba mihut kangbu amana hospital asida hakthingna satuna yengshulubada covid patient singna ventilator kak sijinabagi SARS asi pungamada lupa lising ama lauduna lairama thena kibani lainga ki order adugi matung inadi anaba miyoi sing aduna ventilator gi mathau tarabasu nongmada lupa lising taradagi hena labu yaroi haina khangan kiba laikhrabani su hairi Mana makhatana hai hospital asina sel hena lauram libasigi matangna hospital authority ga unaduna wari sanare madudasu makhoina sel hena lawi haibisi masana yazabaga loinana maki order adu yaningdabagi wafam kayama pukhalaki suhari amasu maramasina asigumba siraba matamasida lengaki order bu thawoidana sel ka hena lauriba hospital sing asigi matakta lengana athuba matamda miyeng sangbiyo loinana miyamgi safanaba lengana Laukaliba Kongtang sing asida hospital sinasu sawatpiyo madunatana lengaki order amadi miyamgi apamgi mayokta thabak tarok labadi hospital sing adubu miyamgi mayokta laiba hospital sing ni haina phawba laurakani haina sumangna makhatana haiki marak thana state ki wangbada atenma pawkhara maina katheklaba haksang mari fangkhre West Bengal gi North 24 Parganas gi manungda laiba building ama ngarang sathina mai sakibagi matung Firefighters sing ngasi thangjaga ayukta building adudagi masak khangma ngamdraba minus katheklaba haksang mari fangkhre mai sak paduda at manufacturing unit ama amasum minus sakanba atai polam sing thanna leba godown sing ut onkhre drone sing sijinaduna haksang mari adu urakhibani fire tender singna haujiksu building adugi ka singda sakliba mai sing adu muthatnaba honari amasum haksang sing adu imungi miyoi singna masak taklaba tungda postmortem gidamak thakragani hain phungdorakli
Lushilakpoina to papao manamo Imphal West District ki oina June amadagi COVID-19 gi mass testing horagani. State asida COVID-19 gi positive case masing ka hena hengalagbiba asiga mari lainana State Minister na paksana COVID test tauragani haina lauthokiba adugi matung ina June amadagi Imphal West District ki oina mass testing horagani. Masida district asida lairiba MLA singna mapung phana cooperation PBU haina Imphal West ki DC na ayiba sirul thakre. DC na district asigi MLA singda thakiba sirul aduda hairibana sarkarna pandemic asi thiengna ba laukhalakpa khongthanggi manungsana COVID-19 oigani haibigi khudam lairaba chingnaba miyoi positive oiraba miyoi singa sokna samnaruba positive oiraba singi imung manung sing amadi COVID-19 test tawningba miyoi singi oina aggressive mass testing gi thabak hauragani hairiba aggressive mass testing asi June amadigi hauraga sayol ani sumna pangthokani amasum test asi daily basis ta phangba data aduda yumpham oiraga singnaba mafam sing amadi hotspot oire haina sakhanglaba jaga sing amadi potential hotspot sing sathagadabane test asi khanaba phibam gi matung ina nongmada lising amadigi lising humga songa lising manga phawba hengat kane amasum positive case asi lepa leten hengalakpa yai adubu masi mamang na tawkiba mawong adugumna numit 10 dagina 10 mangani phawba hantarakpasu yai amasum positive case khanghaudana hengalakpasi jaga kharada thopa yai masina isolation center medicine amadi local organization singbagi mathau hengalakpasu yai amasum khanghaudana positive case hengalagli asida paksana test tawbagi tangai padabalai maramaduna district administration gi maikedi gi government amasum private building sing haibadi educational institution natragana community hall sing asi home isolation gi kudong saba laitaba miyoi sing adugi oina khudaki oina community home isolation sing season na basya eduna maramaduna hairibe sing asida MLA sing na mapung fana cooperation PBU loina community level home isolation amasum testing asida parks na saruk yana ba club amasum association sing na grassroots level pau CPBU hain pau sin makata na phongdurak le duga hauji koina di matang sa lusin jarage pathok sagi blo ki plan ki ke yaur se memna ngak pigani anabu I pau sing sure update pizara kana Manipur top channel ki mekedi ki memna thamjari and thank you.